Connect News Media tabiriba singbu taramna okchari. Ahanba oina Lakshmipriya Devi na iba amadi direction piba Manipuri film Boong September 18 da PVR da release tawkraba matungda audience na achoba screen na yengnari. Film asi Bharat ki renowned production company Excel Entertainment Ritesh Sidhwani amadi Farhan Akhtar Chalkboard Entertainment amadi Suitable Pictures na punduna present tawki. Film asi da Gugun Kipgen Bala Hizam Ningthojam amadi atopa artist singna act tori 2024 amadi 25 ki International Film Festival da chauna appreciation phangkraba matungda film asi huji Bharat ki cinema hall singda release tawki. Boong na mahaki world premiere 2024 ki Toronto International Film Festival da tawki. Masi Manipur cinema gi damak proud amadi historic moment ama oiki. Film asi Asia Pacific Screen Awards International South Asian Film Festival 2024 amadi atopa prestigious international forum singdasu appreciation yamna phangki. Aduga 3 Idiots amadi PK gumba blockbuster film singidamak khangnariba filmmaker Rajkumar Hiranina film Boongi yamna thagatli. Social media da Hiranina film asibu thagatuni iri. Aina Lakshmipriya gi film Boong yengle masi yamna fazaba Manipuri film ni. Masina aibu nohali kafali amadi aina hana amukta ukidriba North East pu uhali. Masi pure cinema ni. Filmmaker Rajkumar Hirani gi appreciate asina film Boong gi reach pu amuk hena hengal hanbada mateng pangani amadi North East ki atop original film singbu lebak pumbagi audience phanganbagi lambi semgani. Lakshmipriya na direction piba film asi true story cultural colors amadi emotional depth ki damak audience singbu chingsilli. Film asida North East ki humor, emotions amadi culture bu yamna fazana udli. Film asigi asengba amadi achamba maong gi damak audience singna yamna pamnari. Horakpada masi city kharada release tawki adubu masigi ticket thuni yonki. Masigi matungda movie lovers singna film asibu atopa city singda su release tawnanaba demand tawnaki. Audience singi yamna pamnaba mataw asibu yengduna hojik distributor singna achoba city singi cinema hall singda film asigi show gi announce tawkhre. Film asigi wari angang ama mahaki mamana mathanta yokpa thakpagi wari ni. Gugun Kipgen Boong gi role lawriba angang asina mahaki khwaidagi luna tinaba maru Raju haibadi angom sana matunga loinana mahaki mangkhraba mapagi reality khangnanaba yumdagi tholaki. Boong matam sangnadagi thiba khanglaktriba mapaga Mama ga thengna handuna mama haibadi Bala Hizambu special gift ama piba pamki. Film asigi chamba matau thamoi kainingai oiba feeling singa loinana emotional journey amabu udli. Boong Manipuri cinema da anoba amadi thaganingai oiba initiative ama oina yengnari. Film Boong gi writer amadi director Lakshmipriya Devi mamangda Bollywood film Luck by Chance Talash PK amadi Mera Nair gi series A Suitable Boy gumba film singda assistant director oina thabak tawkhre. Film asidagi mahak director oina debut tori. Film asigi release ki maramda filmmaker Lakshmipriya na hai Boong mahaki lyric amani masida mahak na fazadaba English ki maramdagi ibangam khide. Film asi mahaki angang oringaida mahak ko harau hankhiba amadi nungai hankhiba maboki fungawari singda inspire oirami. Masi Manipur gi mi singi thongnabu kathokli. Film se release tawkhibada mahak thajadaba harauba amadi gratitude ki yanaba feel tawki. Maramdi Manipuri film ama Bharat ki Mainland Faoba Youhankhi. Asumna Lakshmipriya na hairi mayamsu Boong bu hello haibiu. Video sidang asigi di matang asoi Faoba dang thagasari.